Irang asina maram oiraga Langol Game Village da leiba lenga ki ahangba quarter singda changzafam lauriba lanjen narakpa singbu chatkinaba ki order ama thorkliba asi yabangam loi karigumba mafam asidagi tan thokkadaba oirabadi masa masagi yumda hanjilhanbiyu haina lanjen narakpa singna phungdorakli ngasi Manipur Press Club ki thangjing hall da pangthokpa pawgi mifam amada Langol area da leiriba lanjen narakpa singi mahut sillaga moredagi sorokhaibam Arpana Kaubi amana phungdorakpada chahi asige September 19 da Manipur Police ki DGP na order ama thogtuna Langol Game Village da leiba lenga ki quarter da changjafam lauriba lanje narakpa imung ama numit 10 gi manungda hongdoknaba khangalakhi hiram asigi matangda Imphal West District ki DC da aiba cherol pisinduna chatharakliba thawung adubu yaningdaba phungdokpa laikre Thokliba irang asina maram oiraga lanjenariba singbu makhoi na changjafam lauriba mafamdagi tanthoknaba honaraklabadi masa masagi mayumda hanjinnaba honagadabani lanjenarakliba miyam asi awana kaya thengnaduna chaba thakpa fawba ningthungdana amadi sel thumgi fibam fagatnaba honabada khudong chadaba kaya mayoknaribani maramaduna changjafam lauriba mafam adubu thadoknaba ki order thorakpa haiba si yabangamloi aikhoina changjafam lauraga leiriba asi tangai fadabagi leiribani isa gi lamdamda security ningthina thamlaga khunda leitanaba hotnabiyo haina mahakna makha takhi Paugi mifam aduda Langol Game Village ta changjafam lauduna leiriba Churchanpur More Kautruk Napat Huatha amadi Torbung Bangla na chingba mafam singdagi lanje nariba miyoi kayana saruk yakhi Yam tina wana leringai gi tanja sida akhoi gi Langol Game Village da leiba quarter da khoi se leijabani sarkar gi quarter sida hojik che ma thoksale akhoi thokhro haibagi sigi thokhro haibagi che se tholak pasida akhoi yam tina nuai jade akhoi yumda akhoi yumu hen ba kadai da leigi akhoi yumda yam tina leijaningi sida leisi nuai ba nate akhoi yam tina thamoi sokna leiringai gi timing sida akhoi bu chakhro na haibi base sigi se akhoi thamoi sokna nuai jade aduna akhoi kai gum chakhro haiba taragadi akhoi security matik chana pibiraga akhoi mafamda hanjan riba ko akhoi di si sukta thadoroina mafamdi thadoroina akhoi lepjare hojik tawraiba thabasi sarkarna khitang yeng sangjan biraga akhoi da nungsibi bai miyeng dilai dana sumaina oina tholak pase yam thina akhoi nuai jade haraga thamjag